Mireng tabiriba puna GORBACHOV na hanbuta da taram nokcheri. Masigi video asidi mayamna yamna toina comment tawbirakpa bige Moto H50 Fusion hairiba phone asigi matangda semjaba video aduni. Hairiba phone asi hojiki matam asida leiba yaba phone ama oigadra. Natragana hairiba phone asina fariba amasung price range asida atopa phone sindagi mana hena fariba sing asi karamba hiram singdano haibana singmagi matangda semjaba video aduni. Loinana asigi video asigi loisalak sarukta hairiba price range asida karamba leiba yaba apa phone singdai bage haibana singbu sing adusu toidana muki panjarange maramaduna video asibu loibu pawutang ning tabi. Moto H50 Fusion hairiba phone asi adomna karigumba lupa lising kun manga fawgi manungda leiba camera khaktang damakta khanba haiba tare camera da photo kapada yamna mak sengba video number matamda adumak faraba loinana camera gi features sing manungda ko gi portrait hairiga khangnaba photo asi kamna bagi damakta faba phone ama yengamba targa di lupa lising kun manga fawgi manungda leiba kwaidigi faba camera da make sengba phone aduni hairiba phone asi yariba 50 megapixel gi camera asina optical image stabilization support tawba khaktanatana phone asigi piriba features sing asigi manungda camera hairiba features asina khwaidagi hena faba adugumba lupa lising kun manga gi manungda leiba phone amani adomna hairiba phone asi leinabagi damakta yengbiram bataragadi phone asi hojiki matamda blindly tarigumba makal amata wakhan khandaba tawdana hairiba phone asi camera gi damakta yenglaga leiba yaba phone ama aduma oiri phone asigi maru oiba features kharadang haijaba taragadi phone asida yauriba si 5G gi band trahumdoi support tawri hairiba phone asi chatliba chahi asigi April gi tang 13 ta launch tawkiba phone amani loinana phone asida IP68 ki water resistant oiba loinana phone asige back thangba saruk asi leather na chingbugi option phangba dugumba matam asika chanaba yam stylish oiba design da yamna mo fajaba phone amani adubo hairiba phone asigi display da piriba curve display asi adoma karigumba adongi personal choice ki matungina kanagumba singna curve display pamba so dum yawi aduga curve display bu pamdaba hainadaba singsu leibuna maram oirga display gi matang sigi adongi apamba robda ai kusina jeri phone asigi processor da Snapdragon 7s generation 2 natragana Snapdragon 6 generation 1 hairiba processor asiga loinana lagli maramdi tongan ba leibak singda makal makha manadaba makal gi processor singda launch tobana maram oirga hairiba processor makal ani sida soidana ki uba pangani phone asida Android 14 amadi Android ki major update ahum pigani haina company na claim tawri loinana hairiba update sing asi laklaba matumda adongi phone aduda soidana maki Android 17 fawgi update singda u phangani amadi phone asi Corning Gorilla Glass 5 na protection piriba phone amani Motorola hairiba company asige phone singi khwaidigi maru oiba feature singda mayamna yamna pamnari basti stock Android hairiba asige hairiba software makhala sida stock Android ka manaba makhalda software gi optimization tawduna pibana maram oiraga bloatware hairiga khangnaba hanadagi company na install tawsalakpa makhal makha kya gi third party application sing asi udabana maram oiraga Motorola gi phone sing asi sinama tamda users experience ta aduki mati nungai ba software gi experience kya piriba phone amani phone asigi display da piriba si 6.7 inch oiba 120 Hz ki OLED display amani amadi phone asigi display asibo Corning Gorilla Glass ki protection pibana maram oiraga phone asi display ki matang da su hujiki matam asida yamna mak faba lupa lising kun manga gi range ta adumak matam asiga chanaraba aduba makhal gi display piriba phone ama oibata natana phone asida 8GB dagina 12GB fawgi RAM gi variant amadi UFS 2.2 gi memory gi storage na chingba yauriba afaba makhal gi phone ama so dumak oiri phone asigi khwaidiki highlight oiba feature singi manungda camera asisu amani hairiba phone asida yauriba 50 megapixel gi optical image stabilization support oba camera asina main camera oina loinana 8 megapixel gi ultra wide camera amasu yauri haiba camera asida 120 degree fawgi ultra wide oiba camera asina photo kapa yaba loinana selfie gi damakta 32 megapixel gi selfie camera amasu piri haiba camera sing asida video gi matangda 4K 30 fps fawda video number yai phone asida stereo speaker Wi-Fi 6 Bluetooth version 5.2 NFC na chingba yauriba loinana
matam asida khwaidagi chanariba in display fingerprint sensor na chingba phone asida piri. Phone asigi battery asi 5000 mAh ki battery ni amadi 68 watt ki fast charging piri. Haiba charger asina phone asibu 50% asi 15 minute ke manungda charge to bangam. Loinana phone asida piriba battery, camera, loinana processor amadi display na chingba overall performance asi yengluba matamda auziki matamda Moto H50 Fusion hariba phone asi lupa lising kun mga gi manungda laiba yaba phone ama oibata natana lupa lising kun mga phau gi manungda laiba camera da khwaidagi faba phone ama haijaba taragadi hariba Moto H50 Fusion hariba phone asina oili. Loinana phone asiga sangdamnaba yaba price range asida laiba faba phone kradang haijaba taragadi game sanaba pamba singi damaktana Poco F6 hariba phone asi game sanabagi damaktadi video hendokna faraba afaba phone ama oibata natana high price range asida handakta nongna launch tokiba chatkiba tha August tha da launch tokiba iQOO G9S Pro hariba phone asisu lupa lising kun mga gi range ta laiba afaba laiba yaba phone amani. Phone asida su 5500 mAh ki battery 80 watt ki fast charging loinana Snapdragon 7 generation 3 amadi phone asida 50+8 megapixel gi camera loinana 16 megapixel gi selfie camera na chingba yauriba matam asida chanaba amasung afaba makhal gi handakta nongna launch tokiba phone amani. Karigumba atomna hariba price range asida lupa lising kun mga phau gi manungda afaba camera gi damakta phone ama leinabagi damakta yengbiram bataragadi Moto H50 Fusion hariba phone asi laibiaba afaba phone ama soidana makki oigani. Aduga karigumba price range asida anouba makhal gi game sanaba yaba natragana latest oiba design da adomna karigumba phone ama yengbiram bataragadi Poco F6 natragana iQOO G9S Pro hariba phone sing asi hujiki matamda adumak yengba yaba phone sing soidana makki oigani haina khanjai. Loinana mamang da su panjakraba Moto H50 Fusion hariba phone asi lupa lising kun mga phau gi range ta laiba IP68 na certified toba waterproof oiba haijaba tare 6 meter faba 30 minutes manungda ising manungda thamba matamda water protection piba ngamba dungba phone ama oibata natana curved display yamna mak stylish oiba loinana back ta leather gi design na singba ubu phangba matam asida chanaraba phaba phone singi manungda amani. Masigi video asidi chaurakpa Moto H50 Fusion amasung haiba price range asida adomna laiba yaba afaba karamam khalgi phone sing laidibage haiba asigi matangda semjaba tentakpa video aduni karigumba adomna khangbining loinana adomna semaningba phone sing matangda video laiba taragasu masigi video gi comment section da sungsoi dana adomna pambiriba phone adugi maming ibiram loinana video asibu miyeng tabiriba singna video asibu like toksindiba amadi channel asibu subscribe tawdiba singnadi channel asibu subscribe toksindiba loinana channel asibu support tawbiramu tungdasu mayamna pambiba amdi nungairaba no video kya pudun lakpa ngamdaba hontnajage masigi oinadi video asi matang asida losinjari tungda anouba video amada amuk thengnarasi.